Science amasung technology na chawkhalakpagi matung inna aikhoi taibang miyuibana matam leiba khibekta ano research amasung experiment kaya tawduna talakli tha lebak ta chattuna khundabagi wafam Mars ta chattuna khundabagi wafam amasung karigumba kanda si khraba miyoi singbu hingkat hanba ngambagi wakhalon aduga hojikna amuk puduna lakli mama mapa amata yaudana haibadi artificial worm gi matengna mama gi poknung gi mapanda amukta angang lising kunthra phawba pokpa yargani hairi masigi concept asimak Hasim Al Ghaili kauba science communicator director amasung producer asina puthokpani masigi concept asibu acto live hairga su khangnai mahak asi mamangdasu Sky Hotel na chingba concept kaya puthokhraba science communicator amani mayamna hojik ubiriba video asi artificial worm facility gi video ni masida piklaba cell amagi matengdagi angang amabu mama gi puknung gi angang khawda leibagumna angang amabu mapung phana chawhonba ngamba device ni masigi artificial worm natragana artificial growth pot singsigi manung gi climate condition amasung environment asi mama amagi angang khawgi manungga chap manai hairi masigi growth pot asigi manungda human fetus pu mapung phana chawdri phawba haibadi tha mapan sudri phawba thamgani masi maru oina tha sudana complication oirakpadagi natragana miscarriage oibadagi tha sudana premature oina delivery tauba masina maram oiraga angang aduda lungs diseases amasung atai atopa major disorder na singba thoklakpa kaya sidagi ngakthoknabagi damak masigi artificial womb masi design tawkibani scientist singi research ke explanation gi matung inna mapa amagi sperm ga mama gi ek ka pullaga mama gi uterus ta angang amabu mapung phana chawba matamda chayol kunthra ga tere ki matam changi masigi matungda pokpa angangsing biological luxurious life haibadi masa mau phaba ana ek yaugandaba angangsing oi adubu angang khudingmak mature oina pokpadi amata natte chahi khudingi prithibigi oina angang million 15 rom premature oina delivery tawi masigi manungda angang million amaromdi delivery tawba matamda complication lakpa namaram oirgasi maramdi karigumba kanda mama oibisingna makoigi puknungda leiriba angang khawgi darkar oiriba environment atu phanganba ngamde angang amana yamdrabada mamagi puknungda chayol kunmari leiraba khaktada poklakpa matamda angang adu survive tawba ngami karigumba angang adu chayol kunmari asi sudringida pokpa taragadi madu hingba ki chang yamna nemi karigumba hingba tarbasu lungs issue brain damage amadi atai neurological oiba issue kayamarum thokhalli asigumlaba angang asibu baby incubator gi mateng logduna hingba ki chang amukasu hingkathalli aduba baby incubator haiba simaksu machine amani masigi su limit haiba amalai karigumba angang aduna chayol kungamari sudringida pokpa angang oiba targadi Hujikan gi advance oirba incubator na phawba karimta help tawba ngamde aduna masigi artificial worm facility haiba simaksu baby incubator gi advance version amagumbani masina premature birth ki problem su solve tawba ngamlagani hairi masi matau karamna function tawgadagi haibdu mayam punna mungtang yengminasi artificial worm asida growth chamber ama yaugani masida fetus ama thamgani aduga masi mama amagi angang khawgumna optimum oiba temperature amasung humidity maintain tawna thamgani masiga loinana masida atopa chamber amasu attach tawduna yaugani masina fetus aduda oxygenated oiba blood sing lepa leitana supply tawgani artificial worm asigi manungda amniotic fluid sing su yaugani haibadi mama gi angang khawde yauba angang amagi akoibada leiriba mahi adubani masigi fluid asida essential oiba nutrients sing yaugani masigi matengna fetus aduna survive tawba ngamgadoribani growth chamber da artificial intelligence na mathok tawba advanced sensor sing yaugani development process ta masigi advanced sensor asina fetus adugi vital oiba signs sing breathing amasung heartbeat rate na chingba monitor tawba yagani artificial worm asida digital screen display amasu yaugani masida fetus adugi development process adubu real time data oina screen da utkani haibadi artificial worm gi manungda fetus aduna tapna chawrakpa mama gi puknung di ihan hana khongna kawba horakpa adugumlaba process khudingmak loina uba phangani hairi masida fetus adubu mapung phana chawdri phawba tha mapan artificial worm gi manungda thamgani angang bu artificial environment da growth tobagi process asibu ectogenesis kawi artificial worm gi ihan hanba design asi 1955 ta
इमैनुअल ग्रीनबर्गना पेटेंट तौखिबनी मसिबु आर्टिफिशियल यूटेरस हैरगसु खंगरमी मसिगे कंसेप्ट असिबु पुथोक्त्रिङै ममांगदा बेबी इनक्यूबेटर सिंग हानदगी सुलेरमखी अदुना कंसेप्ट अदुबु प्रोटोटाइप सानबगीदमक्ता कनामतना खनरमदे प्रोटोटाइप हैबदी कंसेप्ट अमबु प्रैक्टिकल ओइन इंप्लीमेंट तौबा हैबनी 1990s की मतमदा टोक्यो यूनिवर्सिटी की रिसर्च तौबसिंगना आर्टिफिशियल वोमबु इहान हाना टेस्ट तौखी मसिदा सर्जरी की मतेंगना हामेंग अमोम अमदगी फिटस पु लोकथोकलगा मदुबु एमियोटिक फ्लूइड यावबा रबर की आर्टिफिशियल वोम अमदा थमखी मसिगी नुमित 13 की मतुंगदा हामेंग मचा अदुबु माई पाकना डिलीवर तौखी मसिगी मतुंगदा एम्ब्रायो इम्प्लांटेशन की एक्सपेरिमेंट सिंग मखा ताना चथखी 2002 दा साइंटिस्ट सिंगना आर्टिफिशियल वोम कया मरुम साखी मसिदा ह्यूमन यूटेरस तगी सेल बु लोकथोकलगा लैबोरेटरी दा साखी मसिदा आर्टिफिशियल वोम खुदिंगमक ह्यूमन बॉडी की मपानदा ग्रो तौनबगीदमक रेडी ओइखी अदुबु मसिगी प्रोसेस पुमनमक इथिकल कंसल्ट ना मरम ओइरगा नुमित मंगानी की मतुंगदा टर्मिनेट तौखी मदुदगी एम्ब्रायो सिंगदुसु लोइना डिस्ट्रॉय तौखी मसिगी मतुंगदा 2017 दा चिल्ड्रेन्स हॉस्पिटल ऑफ फिलाडेल्फिया दा साइंटिस्ट सिंगना आर्टिफिशियल वोम अम डिजाइन तौखी मसिदा प्रीमेच्योर ओइबा लैम अमगी फिटस थमखी हप्ता मरीगी डेवलपमेंट की मतुंगदा फिटस असिगी मसागी अकोइबदा मतु हौबा होरखी मसागी वेट सु हेंकलखी अदुगा इहान हाना ममित पांगथोकपा होरखी मसिगी मतुंगदा साइंटिस्ट सिंगना मसिगी एक्सपेरिमेंट असिबु अतै अतोपा लैम सिंगदसु तौखी अदुगा यामनसु माई पाखी मसिमक रिसर्च तौरिबा सिंगी अचौबा अचीवमेंट अमनी हुजिककी मतमदसु आर्टिफिशियल वोम यामना कन्ना डेवलप ओइबदी ओइद्री अदुबो प्रीमेच्योर फिटस सिंगबु ममागी पुकनुंगी मपानदा ग्रो तौबा मतमदा मसिना खरदंग ओइरबसु हेल्प ओइरी वीडियो सिबु इन्फॉर्मेटिव ओइबिरगदी लाइक शेयर अमसुंग सब्सक्राइब तौबियु ngasigidamakta di mayam pumnamukta gi kainana bayathang nijari।